ꯃꯌꯥꯝ ꯁꯟꯔꯥꯏꯁ ꯐꯦꯁꯟ ꯁ꯭ꯇꯣꯔꯗꯅꯤꯀꯣ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯦ ꯃꯅꯨꯡꯗ ꯆꯪꯉꯨꯔꯁꯤ ꯁꯟꯔꯥꯏꯁ ꯐꯦꯁꯟ ꯁ꯭ꯇꯣꯔꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯅꯤꯀꯣ ꯄꯣꯔꯣꯝꯄꯥꯠꯀꯤ ꯂꯝꯕꯤꯗꯨꯗꯅꯤ ꯁꯤ ꯂꯩꯔꯤꯁꯤ ꯖꯦꯅꯤꯝꯁꯀꯤ ꯂꯝꯕꯤꯗꯨꯗꯅꯤ ꯈꯪꯕꯤꯕ ꯀꯥꯡꯕꯨꯅ ꯈꯪꯕꯤꯔꯦ ꯈꯪꯕꯤꯗꯕ ꯀꯥꯡꯕꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯖꯔꯛꯏꯁꯦꯀꯣ ꯃꯝꯗꯤ ꯃꯝꯃꯦ ꯅꯨꯡꯗꯥꯡ ꯈꯔ ꯊꯦꯡꯉꯦ ꯚꯤꯗꯤꯑꯣ ꯅꯝꯖꯔꯤꯁꯦ ꯁꯤ ꯆꯠꯈꯤꯁꯦ ꯖꯦꯅꯤꯝꯁ ꯂꯝꯕꯤ ꯆꯠꯈꯤꯗꯣꯏꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯡꯄꯜꯂꯤ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯅꯤ ꯁꯟꯔꯥꯏꯁ ꯐꯦꯁꯟꯒꯤ ꯁꯣꯞꯇꯨꯗꯅꯤ ꯍꯥꯏꯐꯦꯠ ꯂꯦꯡꯖꯟꯕꯤꯔꯣꯁꯤ So people, Johnny here again. Sunrise Fashion Store-ꯒꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕꯗꯣꯀꯣ ꯃꯣꯏꯒꯤ ꯁ꯭ꯇꯣꯛ ꯑꯅꯧꯕ ꯂꯥꯛꯑꯦ ꯁꯝꯃꯔ ꯀꯂꯦꯛꯁꯟ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯁꯤꯗꯒ ꯂꯩ ꯇꯤ-ꯁꯔꯠꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯃꯣꯏꯒꯤ ꯁ꯭ꯇꯥꯔꯇꯤꯡꯒꯤꯁꯦ ꯑꯗꯨꯝ 250 ꯔꯨꯄꯤꯁꯇꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯗꯤꯁꯀꯥꯎꯟꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯒꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯍꯥꯏꯖꯔꯛꯀꯦ ꯇꯤ-ꯁꯔꯠ ꯄ꯭ꯔꯤꯟ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟꯠꯁ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯑꯗꯩ ꯀꯥꯔꯒꯣ ꯂꯩ ꯑꯗꯨꯒ ꯀꯣꯂꯔ ꯇꯤ-ꯁꯔꯠꯀꯁꯦ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯃꯌꯥꯝ ꯈꯪꯕꯤꯗꯕ ꯂꯩꯔꯒꯗꯤ ꯄꯣꯔꯣꯝꯄꯥꯠꯀꯤ ꯖꯦꯅꯤꯝꯁꯀꯤ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯁꯟꯔꯥꯏꯁ ꯐꯦꯁꯟ ꯍꯥꯏꯅ ꯆꯥꯎꯅ ꯑꯗꯨꯝ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯁꯥꯏꯟꯕꯣꯔꯗ ꯇꯧꯔꯒ ꯑꯗꯨꯝ ꯊꯦꯠꯄꯅꯦꯕꯀꯣ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄꯗꯗꯤ ꯑꯗꯨꯝ ꯌꯥꯝ ꯄꯤꯛꯄꯅꯦ ꯁꯣꯞꯁꯦꯀꯣ ꯑꯗꯨꯒ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗ ꯁꯣꯞꯁꯦ ꯃꯊꯛ ꯃꯈꯥꯅꯦ ꯁꯤ ꯑꯩ ꯂꯩꯔꯤꯁꯦ ꯃꯊꯛꯇꯅꯤꯀꯣ ꯃꯈꯥꯒ ꯃꯊꯛꯀ ꯑꯗꯨ ꯆꯥꯎꯕꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯁꯤꯒꯤ ꯁꯔꯠꯁ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯑꯩ ꯐꯖꯅ ꯄ꯭ꯔꯥꯏꯁꯀ ꯀꯣꯟꯅ ꯂꯣꯏ ꯍꯥꯏꯖꯔꯛꯑꯒꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯣꯏ ꯁꯟꯔꯥꯏꯁ ꯐꯦꯁꯟꯒꯤꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤ ꯑꯗꯨꯒꯤꯗꯣ ꯂꯣꯏꯅꯃꯛ ꯑꯩ ꯂꯤꯡꯛ ꯂꯣꯏ ꯍꯥꯞꯆꯔꯝꯒꯦ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯁꯤꯟꯕꯤꯀꯣ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯂꯦꯇꯦꯁ ꯑꯞꯗꯦꯠꯀꯨꯝꯕ ꯀꯩꯀꯩ ꯂꯥꯛꯅꯅꯕꯀꯣ ꯑꯗꯣ ꯍꯧꯖꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯔꯥꯏꯠ ꯁꯤꯗ ꯍꯥꯟꯅ ꯍꯧꯔꯒꯦꯀꯣ ꯇꯤ ꯁꯔꯠꯁꯦ ꯑꯩꯅ ꯈꯔ ꯁꯦꯂꯦꯛ ꯇꯧꯖꯕꯅꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ 300ꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯩꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯕꯤꯔꯣ 300ꯅꯦ ꯄ꯭ꯔꯤꯟ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯄ꯭ꯔꯤꯟꯇꯨꯗ ꯑꯩꯅ ꯈꯔ ꯈꯤꯇꯪ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯇꯤ ꯁꯔꯠꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯕꯨꯛ ꯔꯤꯡꯒꯤ ꯖꯔꯃꯅꯤꯒꯤ ꯅꯣꯕꯨꯛ ꯔꯤꯡꯗꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁ ꯇ꯭ꯔꯦꯛꯇꯣ ꯑꯗꯨꯗꯨꯅꯤ ꯁꯤꯒꯤꯁꯦꯀꯣ ꯑꯗꯨꯅ ꯅꯣꯕꯨꯛ ꯔꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯀꯥꯔ ꯔꯦꯁꯀꯨꯝꯕ ꯑꯗꯨꯒꯤ ꯐꯦꯟ ꯂꯩꯕꯤꯔꯒꯗꯤ ꯅꯣꯕꯨꯛ ꯔꯤꯡꯁꯦ ꯑꯗꯨꯝ ꯃꯃꯤꯡ ꯆꯠꯄꯅꯤꯀꯣ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯁꯤꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯇꯤ ꯁꯔꯠꯁꯤ 300 ꯈꯛꯇꯅꯤ ꯑꯗꯒꯤ ꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯀꯣ ꯁꯤꯁꯨ 300 ꯈꯛꯇꯅꯤ ꯑꯗꯒꯤ ꯁꯤꯒꯤꯁꯦ ꯑꯩꯅ ꯌꯦꯡꯍꯜꯂꯛꯏꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯀꯩꯅꯣꯒꯤꯁꯦꯀꯣ ꯕꯦꯡꯒꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯕꯔ ꯄ꯭ꯔꯤꯟ ꯑꯣꯏꯕꯀꯣ ꯑꯗꯨ ꯇꯤ ꯁꯔꯠꯁꯤꯁꯨ ꯌꯥꯝꯅ ꯄꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔ ꯀꯣ ꯑꯁꯤ ꯌꯥꯝꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯇꯤ ꯁꯔꯠꯇ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯏ ꯔꯦꯗ ꯍꯣꯠ ꯆꯤꯂꯤ ꯄꯦꯄꯔꯁ ꯀꯣ ꯃꯃꯤꯡ ꯌꯥꯝ ꯆꯠꯈꯤꯕ ꯕ꯭ꯔꯥꯟ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯔꯣꯛ ꯕꯦꯟ ꯀꯣ ꯁꯤꯁꯨ ꯂꯤꯠꯄ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯁꯤꯗ 300ꯀꯤꯗꯣ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯩ ꯑꯃꯅꯤ ꯈꯛꯇꯅꯤ ꯁꯨꯝ ꯎꯠꯆꯔꯛꯄꯀꯣ ꯁꯤ ꯂꯩꯔꯦ ꯕꯦꯛ ꯄ꯭ꯔꯤꯟ ꯌꯥꯎꯕ ꯄ꯭ꯔꯤꯟ ꯌꯥꯎꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯁꯤ ꯂꯩ ꯃꯌꯥꯝꯁꯤꯀꯣ ꯁꯤ ꯂꯩ ꯇꯨ ꯂꯦꯠ ꯇꯨ ꯕꯤ ꯀ꯭ꯌꯨꯠ ꯀꯥꯏ ꯁꯤ ꯐꯖꯗ꯭ꯔꯣ ꯁꯤꯗꯒ ꯂꯩ ꯃꯌꯥꯝꯁꯦ ꯁꯤ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯁꯤ 300 ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯎꯠꯆꯔꯛꯏꯁꯤꯅ ꯑꯃꯨꯛ 250 ꯔꯨꯄꯤꯁ ꯈꯛꯇꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠ ꯌꯥꯎꯕ ꯇꯤ ꯁꯔꯠꯀꯁꯨ ꯌꯥꯎꯔꯛꯏ ꯀꯣ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯨꯛ 250 ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯟ ꯌꯥꯎꯕ ꯂꯥꯛꯏꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯀꯣ ꯁꯤ 250 ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯁꯤ ꯃꯈꯥꯗꯩꯁꯤꯁꯨ 250ꯅꯤ ꯀꯣ ꯆꯞ ꯃꯥꯟꯅꯩ ꯀꯣ ꯁꯤ 250 ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯁꯤꯗ ꯂꯩ ꯁꯤꯁꯨ 250 ꯉꯥꯛꯇꯅꯤꯀꯣ ꯁꯤ 250 ꯉꯥꯛꯇꯅꯤ ꯀꯥꯄꯥꯁꯨ ꯌꯥꯎꯔꯤ ꯀꯣ ꯁꯨꯝ ꯑꯩ ꯁꯨꯝ ꯔꯦꯟꯗꯝꯂꯤ ꯁꯨꯝ ꯎꯠꯆꯔꯛꯄꯅꯤꯀꯣ ꯃꯌꯥꯝ ꯀꯣ ꯁꯤ 250 ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯈꯟꯕꯤꯔꯛꯑꯣ ꯇꯤ ꯁꯔꯠꯀꯤꯗꯤ ꯁꯝꯃꯔ ꯀꯂꯦꯛꯁꯟ ꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯀꯣ ꯑꯗꯒꯤ ꯁꯤꯗ ꯎꯠꯂꯛꯏꯁꯤꯅ ꯑꯃꯨꯛ ꯁꯤꯅ 300 ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯅꯤ ꯂꯧꯔꯒꯗꯤ ꯑꯃꯨꯛ 250 ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤ ꯁꯤꯒꯤꯁꯦ ꯐꯦꯟꯁꯀꯤ ꯌꯥꯎꯔꯛꯏ ꯀꯣ FSBNꯒꯨꯝꯕ ꯉꯥꯛꯇꯅꯦ ꯕ꯭ꯔꯥꯟꯁꯦ ꯑꯌꯥꯝꯕꯅ ꯀꯣ ꯋꯥꯔꯅꯔ ꯕ꯭ꯔꯣꯁꯀꯤ ꯌꯥꯎꯔꯤꯗꯣ ꯃꯦꯇꯥꯂꯤꯀꯥ ꯀꯣ ꯅꯥꯔꯨꯇꯣꯁꯨ ꯌꯥꯎꯏ ꯀꯣ 90s ꯅꯔꯠ ꯀꯣ 90s ꯅꯔꯠ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯒꯤ ꯂꯩꯔꯤꯁꯤ ꯖꯔꯥꯒꯤꯀꯣ ꯖꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ
Sigis only 99 rupees kaktani. Black kaktani ko. Silays. Ado si dum yamna piece yamna mon laraga moza pretty that the maka thagira ado singa tele la sidum yani ko summer gi oina. Dagi sida utsa ibisina 199 oiba ko. Tilere Terranova ko. Vans ki dagi so randomly some cherke Mercy Yori ko suma Yori ko dagi som the zo ko Yori CBM sina 199 tani ko Vans of the wall ko so mams dagi sisule saman ko bisa pane dagi Sigi Levi's sina mo Levi's original Levi's oi bako six na mo the made in India ko the six na mo 450 lakani silere magi kiram yam ko magi was ke ko sima me sina mo 450 lakani MRP this is 2199 ke lagi ko the six na 450 aduga dry fit to sulai ko ma'am dry fit to sudum pambi bi or ga didum lobiro sigi se 299 lakani ko silays aduga mo full slip stong lak che ko FCUK gini ko sigi se 299 loi lakani ko aduga pisani lorgana 250 ko silay Marvel gi sula ko dagi Bershka gi sula ko free size da one piece ki dagi Metallica ko summa sula simam sina muk full sleeves oiba cargos ta so muk laki ko cargo pants ta cargo pants simam dum hangbirak ko ko sida leiba cargo pants sing se 800 takina adum 1000 log range to dum lakani ko she's not all weather pen costume but only in sons ki ko simo si balise piece dum mon laraga kan to waiter yeng da pai da dum yam nuai bai tare ko the mai manam gi wash and care weatherproof kind si thai ko do sigi me am sina adum 800 to 1000 lakani sigi sina top price ado sige only in sense ki price na sina 900 ni ko magi brand ni sile duka atopa Wrangler da ka yori khoi military cargo da ko simbas na 1000 rupees lakani ko Wrangler brand ko ado sila leiba sing si ko ni me am se roina 800 to 1000 lakani ko sila lei Hello ma'am, formal pen so like formal pen ta to makoi Park Avenue adagi Van Heusen lai ne ko ado sigum basina mo koi gi 1000 lakh ani aduga atopa sina adum ketare 800 lakh ani ko sumba se ko si parks sumba sina 1000 lakh bai tare sumba dai ma'am ado color gi makal me am lai ko Sega silai me ko to silai me ko the color gi makal yam lai size sudum lai ni aduga ko aduga 800 to 1000 lakh ko aduga formal shirts to su dum lai ko plain to lai aduga akoi gi pattern to lai ko adu sigi brand di dum mana Park Avenue yori adagi Van Heusen yori adagi si Urban Platinum kain la ko adagi si Michael Kors la adagi si Michael Kors ni ko Tommy la ko Calvin Klein la Park Avenue la ko si Tommy yam la but si ko me si loina pa ma dum khan bi ro only 600 rupees la kan ni ko si la me si red tapes la ko 600 la kan ni si le US polo ko polo shirts to sumo ko gi color t-shirt hai tare ko so dum lak piro segi me am se 299
거 레이싱스 시 299 ngakani ka dry fit ta su yawi si dry fit oidini ko si masit so leisi ko si 299 lakani aduga kitang premium oiba color t-shirt sai tare ko MRP gi yoba spiker gi lai simba ka tare sigi price se 2099 gi leisi ko sigi se adu sigumba keno myam sina haitare sigi spiker sina 750 lakani ko simba adumba aduna price se kamai to gi sigi sina mo kitang premium oiba brand ko gi Zara gi yauri adu ye ke yauri adu simba myam sina dum 400 tagi horaga ko gi 750 bok lakadu ko simba ina MRP yoba price to yoba myam yauri ko S Oliver dagi Jack and Jones ko simba yauri dagi sigi ko simba yauri S Oliver ko dagi sutu the Jack and Jones ko lai original ak to ko si na mo still the summer pants sai tar simba ko gi pajama simba se si ni kya leba 450 okay simba pajamas lai ko adu simba sina mo 450 rupees lakani size so wa dum yawi aduga color su dum amani sum ucharak ke ko still Jnms China dum ko gi yumda leibagi haitare quality loin phai yengda yeng adum poche ing la apa ngatan 450 lakani si na linen gi pen chula eko linen pen la e ko gi summer gi haitare no bu ko adu si gi se 700 rupees lakani Zara gi ko size se dum 38 phawa dum lakani si gi se 38 40 bodum lakuni to size so bo to si gi se Mangalais linen pen ni ko gi summer gi haitare ko 700 rupees si color je phase si maje adu ko gi inner garments sula eko ko nupa gi ko si Louis Vuitton gi si gi se one piece lower ga dum 400 lakani ko two piece lower ga na 700 lakani adu ga si gi na 300 rupees lakani ko si gi je per piece lower ga aduga two piece lower gana 500 lakadu ko sida siki jeans to sumyam lai ko jeans ki 505 series ki si 1200 lakani originally ko copy nate ko siki se 1200 lakani aro jeans ki starting se price se 500 tagi dum hore 500 tagi horaga 1200 pawa lai ko siki Topasu myam lay brand su topasu myam lay suma mani sum muchara ke ko the price sedum starting 500 tagi horaga 1200 paw American Eagle gi brand sina 1000 rupees la ni Sensei China 800 rupees la niมีกันละเกี่ยวกับมันนี่สมัยชื่อ American Eagle 1000 rupees Hanson and Hanson 800 rupees ลากันชื่อ American Eagle aduga jeans ta ko sigi hana koi 600 700 yolam da hojik offer da koi gi 499 loi thadok jare sigi jeans se ko jeans edum 499 Poland bear gini sigi brand ko le ado koi na jik tok jari se koi gi itsu lak tore york tore aduga koi gi chero bu su lak tore ko ado chero bu gi it ki offer tok jabani mayam da ko koi sigi se dum koi festival offer haitare ko tok jabani sigi se dum 499 lo in thadok jare hojiko sida lai myam se dum lengjen biro dum 499 bi jeans karam mono nan dum hang biro dum aduga dum lengjen biro do apam dum khan biro ita aduga myam koi gi sigi it ka kano gi offer da ko koi chera bu gi offer da koi gi 2500 rupees ki bill tawa matam da koi siumba koi Ellen Soli summa t-shirt summa Levi's kumba kano kumba gi shirt cha koi free gift among hapcha gani ko
ꯑꯗꯣ ꯁ꯭ꯇꯣꯛ ꯂꯥꯁ ꯐꯥꯎꯗꯅꯤ ꯂꯣꯏꯅꯃꯛ ꯁ꯭ꯇꯣꯛ ꯂꯣꯏꯊꯣꯛꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯁ꯭ꯇꯣꯛ ꯂꯥꯁ ꯐꯥꯎꯗꯅꯤ ꯑꯗꯣ ꯁꯤꯒꯤꯁꯦ 2,500 ꯐꯥꯎꯒꯤꯗ ꯑꯗꯨꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯕꯤꯔꯒ ꯑꯃꯃꯝ ꯂꯧꯕꯤꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯝꯃꯔ ꯁꯦꯠꯁ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯝꯃꯔ ꯁꯦꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯗꯗꯤ ꯑꯗꯨꯝ ꯁꯤꯒꯤ US Polo ꯌꯥꯎꯔꯤ ꯃꯥꯏꯀꯦꯜ ꯀꯣꯔ ꯌꯥꯎꯔꯤ ꯀꯣ ꯑꯗꯒꯤ ꯁꯤ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯕ꯭ꯔꯥꯟ ꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯇꯤ ꯑꯗꯨꯝ 350 to 550 ꯂꯥꯛꯀꯅꯤ ꯔꯦꯠ ꯇꯦꯞꯁꯨ ꯌꯥꯎꯔꯤ ꯀꯣ ꯁꯝꯃꯔꯒꯤ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯦꯞꯁꯨ ꯑꯗꯨꯝ ꯁꯤꯒꯤꯁꯦ ꯋꯥꯟ ꯄꯤꯁꯇ 300 ꯔꯨꯄꯤꯁ ꯀꯣ ꯑꯅꯤ ꯂꯩꯔꯒꯅ 250ꯗ ꯂꯩꯕꯤꯔꯣ ꯁꯤ BMW ꯌꯥꯎꯔꯤ ꯏꯟꯀ꯭ꯔꯦꯗꯤꯕꯜ ꯍꯛꯀꯤ ꯌꯥꯎꯔꯤ ꯕ꯭ꯔꯥꯖꯤꯜꯒꯤ ꯌꯥꯎꯔꯤ ꯇꯣꯃꯤ ꯌꯥꯎꯔꯤ ꯂꯦꯀꯔꯁ ꯌꯥꯎꯔꯤ US Polo ꯌꯥꯎꯔꯤ ꯀꯣ ꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯦꯠ ꯌꯥꯎꯏ ꯀꯣꯇꯟꯒꯤ ꯌꯥꯎꯔꯤ ꯁꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯝꯃꯔ ꯇꯤ ꯁꯔꯠꯁꯦ ꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯨꯛ 250 ꯔꯨꯄꯤꯁ ꯂꯥꯛꯑꯒꯅꯤ ꯑꯗꯨꯒ ꯌꯥꯝ ꯄꯣꯁ ꯇꯥꯕ ꯑꯃꯅ ꯁꯤꯒꯤꯁꯦ ꯁꯟꯔꯥꯏꯁ ꯐꯦꯁꯟ ꯁ꯭ꯇꯣꯔꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯁꯦ ꯁꯤ ꯁꯤꯌꯔ ꯇꯧꯔꯒ ꯐꯣꯂꯣ ꯇꯧꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯂꯥꯛꯄꯗ ꯀꯥꯎꯟꯇꯔꯗ ꯎꯠꯄꯤꯌꯣꯀꯣ ꯑꯗꯨ ꯂꯨꯄꯥ 50 ꯑꯃꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯁꯀꯥꯎꯟꯠ ꯑꯃꯒ ꯄꯤꯖꯒꯅꯤ